Lakhipur online puthokchaba September gi tang 13 thangje numit ki Khomjinba Pao tabirasi ahanbada maruoiba pao NIT Silchar gi electrical engineering gi mahiroi ama thori jalaga siramle Jiribam gi SP oina thau puraba e Ghanasam Sharma IPS pu tharam nokre Barak turel gi Silchar Sodorgar thong manakta asiba nupi amagi haksang thengnakre Ima Maira Paibigi Sakang Maikang Nabagi Tharomama Joypur da Pangthokre Sasata Pakwara gi Aroiba Nimita Kuno High School Fulertol gi Bahiro Singh da tablet jenthokre amasung Leibaki Rangasina Lining Thau Pisata Kudahibagi Thoram Icham Jamna Pangthoknaba Sikona Paujelagle Haujik Mapungoi Pau Tabirasi Yamnamak Nungaitaba Thodok amada NIT Silchar gi Electrical Engineering Department ki Hostel 7 ki mahiroi ama thori jalaga siramle tawdokasi ngarang irai numit ki numidang wairam pung taruk rom tarakpa matamda hostel ki mahiroi singna thengna khibani hairi NIT Silchar ki mahiroi singna paumai singda phongdokhibada third year ki 5th semester da tamliba mahiroi adugi mamangi exam clear oidabana mathangi semester da registration tawbagi ayaba pidaba mahiroi singna hostel da thengnaba awaba kaya mari leinaba loisangna matam kaya gi mamangdagi yengsin biraktaba asina chingba maram kayana thodokasi thokpo oibeyai hairi mahiroi singna campus manungda makhoi gi wakat phongdokladuna Dean Academic Dr. BK Royna thawoidabadagi mahiroi amagi thawai mangbani haina maral sikhi adumoinamak hiramasigi matangda achumba langla langjin puthoknanaba thi humbagi thabak chathari thodokasi gi paw hek phangbaga Kasar Police ki SP Normal Mahatana luchingba police ki kangbo amana NIT campus ta लाktने यंगसिन क्रे रात भर तक खड़ा रहा था तो डायरेक्टर सर पूरा रात में मिलने नहीं आए फिर उसके बाद वापस जाके हम लोग के साथ मीटिंग भी हुआ बट वो मीटिंग में बोला गया कि लाइक हम लोग का मांग को रखा जाएगा कुछ ये वो किया जाएगा बट अभी तक हम लोग कोई पॉजिटिव रिजल्ट नहीं देखने मिल रहा है और बहुत इशू है स्टूडेंट लोग बहुत फ्रस्ट्रेटेड है बिकॉज लाइक ऐसा नियम लाया जा रहा है जिससे स्टूडेंट को दिक्कत हो और ऐसा है कि ये लड़के को हैंगिंग होने से कब देखा 2-3 घंटा पहले ही हुआ है वो अभी 6 बजे के अप्रोक्स में घटना क्या है मतलब घटना वो स्टूडेंट सुसाइड कर लिया है यही घटना है किसके कारण वो घटना मतलब सुसाइड किया सुसाइड अब ऐसा सुनने में आ रहा है कि उसको बहुत बैक लगा हुआ था एग्जाम्स उसका क्लियर नहीं हो रहा था तो अब कुछ इशू हुआ है अब पता नहीं है न्यूज़ सही है कि नहीं बट ऐसा बोला जा रहा है कि उसका पेपर फाड़ के फेंक दिया गया या फिर ऐसा कुछ हो गया तो इसके लिए पूरा क्लियर नहीं है हम बट हमको ऐसा सुनने में मिला है Jiribam gi akhanaba advocate chamber amada Jiribam gi SP oina thawpuraba e Ghanasam Sharma IPS pu taram nokpagi thormama ngarang irai numita pangthokre thoramda Sri Pramotesh Das Chief Advisor All Jiribam Hindu Jagaran Association Ahong Sangbam Surendra Kumar Vice President District Bar Association Jiribam Asangbam Biren VP District Bar Association Jiribam Krishna Kumar Binod Rai President District Bar Association Jiribam RK Nobinsana ex Pradhan Jiribam na okpagi thoramadu da saruk jakhe Jiribam da nauna lagriba SP e Ghanasam Sharma IPS ki maphamda Abdul Salam Lalpani Rustam Ali Mulargao RK Nobinsana ex Pradhan amadi atei maroiba miyo kayana achamba ingyan kudol tamduna ikai khumna jakhe khwaidagi maroiba khoi prajaga mari lainaba ki parse masigi posidi akoi enhance tongnaba dum khona jage prajaga police ka mari lainaba hai tare masigi relationship hena phaganba su akoi hona jage ho su hona jage aduga akoi irang saga mari lainana all community sing ai adum trust of jai ai kobuya bana kojai aduga ai ke tongana unabaya bana unajai district peace committee sem masigi mathakta matoda yawa mayam da su mathang mathang ai no unajaraga mase अखोई इमाम तक मचानी अखोई नुशी चानना लेमिनगदबनी अखोई इरांग त थोन से हैमन सिंबा आइना दुम पाउजेल सि बिजय अदुगा आइनो Barak turel gi Silchar Sodarga thong manakta asiba nupi amagi haksang thengnakre PH gi thomi singna thongkhong manakta ngarang nungthil asiba hakchang asi tawduna lerama thengnakhibani hairi tawdokasi gi matangda Silchar gi police amadi NDRF ki miyoi sing laktuna asiba hakchang adu post mortem gi damak Silchar Medical College Hospital la thakre pawasi iba phawbada asiba nupi asigi mari makhong amata khangba ngamdana leiri
Ima Maira Paibi Joypur Mayai Lekai Nauna Khalaba Thaupugadaba Singa Sakhang Maikang Nabagi Tharoma Mangarang Joypur Mayai Lekai Daleba Community Hall da Pangthokre Thauramda Lukram Nilchandra Namipamapu Beni Misra President Ampala Chief Guest Maiphagi President Thangzem Brojana Special Guest of Honor Oina Mina Kumari President Mongolpur Maira Paibi Maitan Kaisam Syamola Executive Member Ampal Retired Head Teacher Singabi Singa Atokpam Iboton Headmaster Joypur ME School R.K. Champa Wahengbam Surendra Joint Secretary Maifana Chingba Sagnaraba Miyoi Kyana Sarukjaki Nauna Khallaba President Amadi Secretary Mathangsina Ingudam Ongbi Modhu Amasung Melem Ongbi Bidyaranina Miyamda Masagi Oiba Wapong Kaya Thambiki Posambam Lakibabuna Program Conduct Taukiba Mipamasida Sarukjakiba Miyamna Mamal Leiraba Wapong Kaya Thamki Loinana Aho Athum Kaya Chaminaraba Matung Mipamadu Luisinki Maksuloina taram lagani aduna manipur gi issue je kanbadagi hojikti mafam da kaitharuba mafam khongang khudingmak unit akoina maira paibi se macha sumai hangna khoi mafam khudingmak mulure loina leitabadi nate loina lera Kuno High School Filar Toldangarang Saswata Pakwara gi Aroibenumita Pangthokiba Manamatum Yenthokpagi Thoromda OBC Development Board Lakhipurna School asigi mahiroi singda tablet jentokre Assam lengakna haukiba September ki tang amadagina taramanga phawba numit taramanga ni gi oiba school singda pangthokpa Saswata Pakwara ngarang loisinkhre thakai gi program asida school sitna na thamba Inter School Interdisciplinary Competition pangthokpa guardian singda lunan bagi kanaba khanganba ising maram chana sijenabagi tangai phadabana chingba kaya yauri ngarang September gi tang taramanga irai numita Kuno High School Fulartolda ayuki pung taramakai taba matamda ate school singda pangthokna bagum manamathum yenthokpagi thoromama school asigi SMDC ki president Dr. P. Raj Bihari na mayai tangbal lauduna pangthokiba thoromda OBC Development Board Lakhipur ki chairman TH Abhiram Sarmana chief guest amadi Lakhipur Social Welfare Board ki Thaumi Jadu Gopal Misra na akhanaba mithung ana sarukjaki thoromda mahiroi singi pungning thogar poina class 9 gi mahiroi taramathoi da OBC Development Board Lakhipur gi maigedagi tablet jenthoki cheyolasi gi manungda sana khonobagi mateng oinanaba Class 9 amasung 10 gi sports kit pirak lagani haina chairman Abhiram Sarmana lautok piramki ningsingba yai tha mari manga gi mamang da su tablet amadi hygiene kit school asida board asina pirak palaikre masida apen ba phongdok sari haina Kuno High School gi headmaster Thiam Gyanendra nothok pa cherola mata phongdoragli Apok pamarup haunasang ahal tarani thogi luchinghan amasung Laininghan ibungo Nauria Fulogi machanupa atomba ahli bungo Nauria amusnana ekoi khwai khudingmakpu thadoktuna sidaba mapugi khoya khada tinkhibada All Assam Manipuri Students Union Central Committee na Silchar leiba Manipuri Boys Hostel rangarang irai nimita awapa phongdokre Amsu Central Committee ge advisor oina thopuriba Laisram Satyajit amadi Amsu Central Committee ge Assistant General Secretary gi Pampuriba Phanjobam Indrajit na mari leinaba wafam khara thamduna Assam gi amatangairaba mahiroi lup Amsuna awaba phongdokpaga loinana ahal ibungo gi thawai minglena mapugi khuya khada ingna chikna leiba oirasenu haiduna thaunijakre haina Asangbam Shopon General Secretary Amsu Central Committee na khangalakli Southeast Asia Cultural Organization Sikona Kanglaipa Khunai gi inat ki saktam ngak nanaba madi kannana bagi changsilakliba khongthang gi manungchanna Ningthau Chandrakirti gi matamda Hindu dharma gi Vishwakarma Pujana mahut sinjin khraba matamama gi lainingthau pisataw khudhaibagi thoromasi hingat anaba yamna kanna honaduna lakli kanglei miyamna su sikona lainingthau pisataw khudhaiba jokhatna naba honajariba sida miyamna su tung inbirakna ba hairi malem gi tongan ba phurup singna makhoi gi thajanabi oina khudhaibagi lai leibagum Mitei Singisu Khudhaibagi lai Lainingthau Pisataw Khudhaiba leiribani haina Siko gi Secretary Publicity Thangzam Inaucha gi cherol amada phongdokladuna hauzik leibaki irang marak asida thoromasi chauna pangthokpagi mahutta lakliba September gi tang 13 ta Lainingthau Pisataw Khudhaibagi thauniba asi ichamsamna pangthokpiu haina Siko gi cherol asida phongdoragli Nungairaba pau Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Aigi ming binoda laifamna Lakhipur ai ngamsamari se narappa matam sangma treatment torosu phaba ngamdana leiri do ngasi ai Sir Santikumar unajabadagi magi treatment hobadagi ai hatmek jorako nungai ba makhangjare Aigi ming Lakshmani Sharma ai jaribon lawatagi lakjabani ai isa se hana jamna nungai ramje khong mai khong khatana leirami sagi manata lakhodagi ai saksa se nungai Aroibada maroiba pau amukhanna NIT Silchar gi electrical engineering gi mahiroi ama thori jalaga siramle Jiribam gi SP oina thau puraba Eghana Sam Sharma IPS putaram nokre Barak Turel gi Silchar Sodorgar thong manakta asiba nupi amagi haksang thengnakre Ima Maira Paibi gi sakhang maikhang nabagi tharomama Joypur da pangthokre Swachhata Pakhwara gi aroiba numita Khunou High School Fulartol gi bahiroi singda tablet jenthokre amasung Leibaki rangasina lining thau pisa taw khudai bagi thoram icham chamna pangthoknaba sikona paujelagle Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare